Image Paodam yang tabiri basungbu Yumnam Anuradha Devina ikonona kurumzari. Housing Maroiba Pauda. Parington kungi maring singna hairuki miyamda chingi mana masing kudom tamkray. Pure organic garlic launch tawkray. Loinana maming lairaba actor Irfan Khan ngasile kidre. Housing Pau Sandona Pizari. Tawan district ke Hyrocholga Tangana Ladybad Tengapan district ke Machi block ke Makada 42 Tengapal Assembly constituency ge Manung Chana Ladybad Parington ge Maring Singna ngasi Hyroki Miamda Kudon Tamkray Jingi Mana Masingi Kudol Adu Hyroki Mahut Silaga Manipur Lenga ke Education Labaranda Employment ge Minister Dr. Topsom Rajesh Samda Kusanake Minister Rajesh Samna Hyroki Miamge Mihor Sinduna Parington Khulge Kunza Singge Chana Thangnaba Cheng ka Alu Thumna Chingba Kudantam ke Minister T.S. Rajesh Samna Tengbang Pinaba Aduga Mari Lainana Pongdo Kibada Manama Sing Sing Maman Yamdaba Yai Adubo Wadaba Matamda Manau Singe Chanabani Haina Purakliba Asige Velu Adudi Haininga Letana Maman Yame Masidi Machin Manau Ani Nungsinabage Thamogi Oiba Marine Aikoi Punamak Nungsinana Leiba Pangan Binaba Thomina si haina pungdoki. Akwai ngamjaba alu kara cheng kara thum kara nungsibagi dam moina ko nungsina mari ko na akwai kara so pizage si yang report ko bira ko se masina ta ko di akwai sina na oni hana di wani sina oil le bo si so oil nungsina lai gani mari phai hai ba se masi ta ko ne adana sigumba kanba mari leina ba adu sam na si value nate mamal nate yamna value ya mi pi bo ngamba wara kan pubira ko se sigi value sigi mamal sigi haningai leita mamal yame Amaramda lockdown tokibadagi miyamna awaba mayongnariba asida matengka pangnaba Sriti Uparu Monsang Tribe Unena Chanyan District manungda lereba Monsangka village sing dagi khara sothaba imung sing khangalaga cheng hawai asathaw thumba alu tilau chanamna singba chana thana pokolam singen thokre Zanen district ki Japho Bazar Manakta Leiba Sur Community Hall da Polam Singadu Autonomous District Council Sandenge Member SIs Mangle Monsang Sriti Uparu Monsang Tribe Union ke President ND Galbana Chingba Meyokyasu Saruyake COVID-19 ki lockdown na maram oiraga miyam punama kokta kota haptuna wanaraba saraksida Mahorol dage leraklaba chingtam anigi mari hauzak so kaidana leiri haibasi chingi isil inaw singna tamgi isil inaw singda chanaba manama sing kaya agenda kaksangda kudol tawrake hariba manama sing ase housing COVID-19 pandemic sandurakpage front line da thabak tawduna lamthengnariba sing police medical practitioner sing health worker sanitary worker singda yanthokre Azena Kaksang Timna Manamasang Sing Ase Divan Hospital Kaksing Police Station CIC Kaksing Arbal Health Center Kaksing Amadi Sanitary Workers in the Kusina Kibini Makatanasu Miam Dage Kara Hena Sotana Ladyba Imung Sing Dasu Atobada Kusinanaba Honaragani Hai Miam na kinariba coronavirus COVID-19 ge section Taurangi Manung Chanang Asisu Ziribam District Social Distance Tamdona Amade Marks Seasonatuna Yamna section lockdown Satake Loinana Ayuki Punka Taruktage Nungtingi Punka Ani Fawa Dukanda Kaiting Sing Port Yonake Amoramda Ngarang April Gitang Kunipan Lisangane Kont Ziribam da Leipa Indian Red Cross Society Manipur Branski Miang Makada Indian Red Cross Society Jiribam Branch na Sinduna Jiribam da Labor Media Person Police Sec Post CID Staff Jiri Development Organization ZDO ZD Ima Kaichel da Pambi Popam Pambi Singh Amade Lamkai Kaichel da Marks Amade Hand Sanitizer na Singbasing Yanthokre Manipur Red Cross Society Manipur Singdai Koi Red Cross Society Jiribam Netna Namjaba Kitang Warjumati Moinaba Hand sanitizer amadi mask sing ekoi doctor kare ayo salati
Amaramdasu Jiribam District asagi apex body amag oriba all Jiribam United Clubs Association Azuka Jiribamna Amukogi Ming Makada Jiribamge Barak Circle da Laiba Quishant 5 Village Amadi Croton Kwal Village Singda Chatuna Jengsing Yantokre Hiramasiki Matanga Azukage Vice President Amp Prem Sandrana Haikibada All Manipur United Club Organizations Amukogi Ming Makada Azukagi Tim Amana Jiribamge Karomda Chalagaleba Barak Circle Ge Lambi Tongsu Kaya Kudong Sadaba Amade COVID-19 Amasung Lockdowna Marambo Oidaga Wanaraba Croton Kal Village da Azukana Jengbek Mangapiki Aduga Crescent 5 Village da Housing Home Quarantine Tauduna Ladyba Mui Taratareta Jengbeka Amapiki Haina Podoraki Lockdown Toksin Kibadagi Nomagi Suraka Chazaba Imungsingi Awabada Matink Pangzabo Oina All Manipur Women's Voluntary Organization Amawaba Jiribam Branske Chanura Singna Amawaba Head Office Ke Miang Makada Ngasi Jiribam Ge Lekai Manga Kamranga Chandrapur Kadamtala Singdong Lekai Pachau Ge Yumkok Kunmangada Nomagi Sangtrabayada Polamanga Yantok Kray Happy Life Foundation to Manipuna COVID-19 Amaramboiduna lockdown Taubasida Lambida Achata Oak Singbo Control Toriba Kungzom Police Station Dege Hauraga Pangai Bazar Fawuda Matok Toriba Security Personnel Singda Chana Thangnaba Polam Singi Mateng Bangkray Haidiba Kongsa Sida Happy Light Foundation to Manipur Ge Taumi Singna Saruyaki Lubasaki Janan Secretary Huidrom Suresh Kumana Haikibada Oiriba Pibam Sida Makoina Lodiba Taudang Asibo Puning Taugatpo Ina Mateng Bangsabade Haiki Sibokta Laiba Duty Tariba Police Personnel Singda Pinangam Java Haira Tana Tana Bakara Pijaraga Makoida Puning Taugatpa Haivadi Hogi Laiba Situation Jida Makoina Lodiba Diet Gimatic Chawi Yam the systematic over regulation to way of a posi Haiba Police Personnel Singina Mafam Sana Sana meeting Yelakanda Haiba Laina like the seeing up. Nakalamaramda Thobal Ningombamda Leba Sumang Lilage actor Loinana Suhai Mine Garden proprietor Sur Atopamna Masamake Atopam Sakage Sarkage Tabak Tahodaba Imong Yankairamda COVID-19 Maramoi Duna Lockdown Tawasida Mapan Toktana Labasingda Chanathana Polam Sangmatang Pankre COVID-19 pandemic na Maramoidaga Lebaksan Batungna Changsileba Lockdown Gisaraka Ama Oina Sangmajing Hianglam Amadi, Wabagai Lamkai Bazada Mataktoriba Police Personnel Sink Amadi Traffic Police and Bupuning Togapa Oinangasi, Lamkai Lightimbi Club, Wabagai Lamkai Bazarge, members and not Chana Tanabagi Polonga Pusinakre. Lebakasida COVID-19 lighted Sandurapa Tingnaba lockdown, Lauktuna, Mipunk Kudima Yumnam Dage, Hendoktanaba, Kangan Kraba Matung, Wapam Asi. Thawaidaduna Lambida Torapa Miokia Manipur Police na Fagalaka find Tian Bagi Tabak Kanna Chatade Ngasisu Manipur Police na Imphal West Police Station ge Manung Chanaleba Sangjamai Chinga Crossing da Lockdown Tugaiduna Gari Thawasing Amade Marks Uttaba Mio Chamaga Hompurom Pagalaba Matung Pungkara Dident Taholaba Matung Nant FIR under Section 109 CRPC Palaba Matung Singzamai Police Station de Sinakre. Loinana Miamda lockdown to Manunda Yumyam the game Mapanta Toktana, Lainabasu Manipur Police Game, Mike the Apple Daurakli. Lockdown to Gaibasing National Disaster Management Eke Makada Action to Logan Highness of Pundarake. Manipur State Legal Services Authority na COVID-19 Mari Lainana Health Advisories and a SAP Practice Haiba Wapamda. Jatarapa awareness campaign ge makasa tarapa oina ngasi Imphal area da thabak tawriba hokar amadi IMC ge workers singda makoiba frontline da thabak tawbu singya haina loduna hand sanitizer face masks amadi water bottle singyan thokrai ngasi gi thawramadu Manipur State Legal Services Authority MSLSA ge additional member secretary Ozes Motum amadi deputy member secretary MSLSA Sorokhaibam Sadanandana Lusangduna Satake. Tharomduda MSLSA staff singsu saruyaki. Hand sanitizer double layer
face mask amadi isingi bottle iyawba kit adu ngasi ayuk anganba pungka ani makaidagi hauraga ayuki pungka manga phawda hawker chahunga nifutarukta didim road de yenthoki aduga ayuki pung nipandagi mapan makai phawda samung makong ke area da IMC ge worker chamaga kunda khosanaki loinana hawker amadi IMC worker singda health advisory and safe practice haibasigi matangda awareness biki Manipur lengang na COVID-19 na manambo iraga Manipur state ke wangbada lediba mahiroi amadi awaban nanglaba miyoi singda Manipur ge chief minister na awabataraba Manipur state ke miyoi singbu sel ge mating oina lupali sing ani masa ge bank account da hapira pugida mak Manipur ge chief minister bu Rajasthan ge Nebrana Rico industry area da ledibi Jiribam district ke IB lekai da lebi Zoros Moy Wi-Fi amadi Surasanpur district ke Nyangjavung amadi Marsi Kobi Miyoi Singna Tagatpa Harawa amadi Tawi Mankangba Urakli. My name is Zoros Moy Vaipe and I am from Zirbam district of Manipur. Currently we are in the state of Rajasthan, Nemrana. We have received COVID-19 relief fund rupees 2,000 for our government of Manipur. So we would like to express our gratitude to our Honorable Chief Minister upholding us, his state member, being outside from the state. Thank you. My name is Nyangjavung Hang Singh. I'm from Wangmun Churchampur district of Manipur. Currently, we're in the state of Rajasthan. We have received COVID-19 relief fund of rupees 2,000 from our government of Manipur. So we would like to express our gratitude to our Honorable Chief Minister, upholding us, his state members, being outside from the states. Thank you. My name is Marcy. I'm from Nusip Punji Churchampur district of Manipur. Currently, we are in the state of Nimrana, Rajasthan. We have received COVID-19 relief fund 2,000 from our government Manipur. So we would like to express our gratitude to our Honorable Chief Minister, upholding us, his state member, being outside from the state. Thank you. Manipur State Commission for Women ki chairperson Dr. Mainam Binotana ngasi pure organic garlic launch tokre Singzamai oinam leirak Laisem Lol Marup Community Hall da pangtopa thoram da chairperson Dr. M Binotana Hai Manipur State Women Commission ke Act number 10 ge makada yauriba nupisingbo kamtawna economic empowerment pigadage haibisigi makada nupisingbo promote tawnanaba ukrul ge Tuloi district laiba self-help group amagi nupi amada mamingtagi oina sit mani lupali sing yang kai piki maduna handaki sahi sida lupalla ka ahunga lising humputra nipangi pothok pani khongthangsi maru oina nupi entrepreneur amadi agro farmer singbo promote tawba oina amasung organic oiba pothok sing state sigi miamda ahongba mamanda phanganaba paikhat pani haina chairperson Dr. M Binotana Phodoki Ngachi akoina launch tawdariba pure organic garlic asi akoigi Manipur Women Commission gi Act number 10 gi makhada yawba nupi singbu kamdauna economic empowerment pigadage haiba adugumba Act si makhada akoina masi promote tawna bohona jabani adubu laibak phabana akoigi ukhul gi Tuloi district ki dal laiba makoigi self help group ki nupi amada akoina maming tagi oiba sit mani 50,000 khak piraga makoina handak jahi sida puthok charai base 50,000 dagi 3,78,000 gi product se puthok ngam jarak tana ngasi mayamda public ta masibu phangan bangam bagi khudong cha base koi Manipur Women Commission na logjarga mayamda akoi open tawjarga yom jabani Kongba maru laifam lengi umang seng kok thokpada natana layoiraba uning thau kauriba machin manau yan thal amagi pauna yelomi singi thamoi kahan khibani singda lediba laifam seng amadi layoraba uzau nungzau sing asi miyoiba kunai gini aseguma maman yamlaba culture and heritage sing asidi puroba kanglopa amadi lining gi khenaba thamdana mipum khudinga ikai kuna pamtho I haina yelomi thaupai gi cherol amana hairi Mamang Dr. Su Singh the Lady Laipam Singh among Ata Tol Lambagi, Todowato Gea Lakre, Laishang Amasung Laipam Singh Tugaiba Habasi, Madhubutazi Bapura Badukitamoi Tugaibane, Asigumba, Minung Sikang the Bamu Singh Asidamapogi, Wail Naiduna, Labagi Mohuta, Taibangi Wailna, Asawapara Amatambi Horase,
yalomi singa chingda leiriba laifam kubam singa leneriba mari adu tatkidanaba lengangasu akanba mieng changbi phamthoi puari kya liduna thamliba laifam sing asina chingmi tammi singi ige amadi thamoigi mari kya su leptana putharibani aikogi ipa ipu singi kubam laifam phawba ngak senba ngamsilaktraba phuraba ama oisil laklibasi karidagi oigani chingda leiriba aikogi laifam sing asi kannanaba yalomi sing hausi kari tawatari sahi amada kurumba amukhak satpanadi lai singbo palhan mangam loidari singilam singda adiba laifam khubam kya leiramliba amadi chingpa turend khund lok maming sing maitelomda tholamliba asina taglibadi ngalingai matamdagi maitaina chingmi singa pullaga khunda laita duna lebak asi ngaglei I haibasita I haina yalomi thaupaigi cheron sana makhatari hauze paugi maraktana atemba break amatang bizari coronavirus covid-19 yamna laina sandokanba hauzik phawbagi oina layingnaba hidak leitriba layong laisat amani laisat asinga thonaba hotnabana ekhoi khudingi khwaidagi phaba topham thokpa ithawni laingakna akhangai singa thanbiriba wafam sing ekhoi khudingna ngakna satuna laisat asi sandokpa thingminarasi kaubiganu social distancing mask dinaba khusa toina hand sanitizer natraga sapona samthokpiba loinana lockdown manungda miyam punbidaba yariba makai yumyumdagi hendoktana leiba niyom singasi ngakna satpiba kaubiganu breaking matungna mayam butaramna oksari junior social scientist hub kaksing na sinduna ngase kaksing pajilekai da leiba nursing thakur madapta pangthokpa tharamamada handakta taibang haksang thadokiba thowala sobada leibiramba sangnai asaiba jugeshor waikha kabia sursanbo nahongna ningsing thorama aduda birmangon pukrambamna iba cherenge kawamdraba concert asaiba jugesor waikhaga unaba mingthonba memoir ama padmaratna english stungi mahiroi pukrambam zenita devina phongki birmangon pukrambamna asaiba jugesor na thambiramba saitege pothok singbo singthaduna wangangki tarungi sarukama oina anganching ecopark cultural heritage ke area da asaibagi ningsing kudam oina sanakhonang amadi atai pambi sing mahirusingna thakhi hairi India gi singtaningai oiraba actor singi manungda ama oiriba Irfan Khan ngasile khidri masagi sahi yankai mari sukraba actor ase cancer nabadage Mumbai ge hospital amada lekhidabani lisingani tarani panda mahak neuroendocrine tumor na nari haiba khanglakibani Mumbai gi Kokila Vent Dhirubhai Ambani Hospital gi intensive care unit emit tawduna laingduna lakpane actor Irfan Khan ge apopi su lisang chamapan marphuni panda Mira Nair ge film Salam Bombay da ahanba oina kumduna Bollywood ta khongdarake Irfan Khan ge film kharadi Piku Makbul Life in a Metro Pansing Tomar Slumdog Millionaire A Mighty Heart Jurassic World amasung The Amazing Spider-Man ne commercial film da yamna sauna mai pa kraba film na Life of Pi ne Amitabh Bachchan Lata Mangeshkar Sujit Sirkar Supriya Shulna chingba kyana actress gi mapam da ikai khumna bodki midday meal scheme da 8100 crores da hangal e haina gamen lau thokrai Human Resources and Development Minister Ramesh Pokhriyal na haikibada Hawaii manamaseng thau marumarang amadi fuel gi cooking cost hangale lockdown manungda mahiroi singi masa phana ba pandamda thoranga silakapani school lak taramatoi da tamleba mahiroi cro tarani thoda skumasgi makada mil pigadori bani hairi Union Health Minister husband na haikibada COVID-19 gidama indigenous rapid testing kits Megi loisilak pasarukta putolagani asigidama minister na scientist nga unakre haide yamdrabada vaccine dozen tangkai amarungi manungda maride yamna kumang sabsan lairi haide Department of Biotechnology Secretary Renu Swarup na Health Minister has bandanda Paodam kibada COVID-19 lighted asikaramna laksan kadage hairaduna multi-pronged research strategy gi thabak tawri Indigenous diagnostic development process satari haike hauzik arobada maroiba pau amone pizari parington khunge maring sangna hairoki miam da chingi mana masing kudom tamkhrei
pure organic garlic launch tawkhre loinana maming lairaba actor Irfan Khan ngasile khidre image Paodam gasigi de matang asida loijere bieng tabiri bisangbo amukana klumjere